पाउदा कांगपोपी डिस्ट्रिक्ट की मनुष्यन लैबा हरुकजुना खुन असिदा लैबा मालामजाई वाटरफॉल असी मिपुंग खुदिमकना यामना खोइदाबा टूरिस्ट स्पॉट अमा ओइरकली थबमदा सुदना मियामगी यामलबा सेनफम लौथोखरे हाइदुना कांग्रेसना थिजिलगा ताकला फावबदा करेम कथाइनदु लैरिबा लेंगाक असी मियामगी दमक लैबा लेंगाकला हाइना MPCC की प्रेसिडेंट के मेघचंद्रना हंख्रे अनोब सैलिसिंगनी कुलुमदोने लाकपद मणिपुर असेंबली की स्पीकर थोकसोम सैतबर्तना मणिपुर मियामदा इफापाउजिल पिरक खुरुमजरी IS न्यूज में ताबीर खुदिमुकपो त्रान मोक्सरी आन COVID-19 ngi ngak thonabagi damakta khottoina hambiyu hen sanitize sinabiyu mask upiyu photogi distance thambiyu yariba makai vaccine dose na kafthopiyu seximana punamaki yapabani hauzik pau sandon pizari कांगपोपी डिस्ट्रिक्ट की मनुंगसन लैबा हरुकजुना खुन असिदा लैबा मालामजाई वाटरफॉल असी मिपुं खुदिमकना यामना खोइदाबा टूरिस्ट स्पॉट अमा ओइरकली मफम असिदा मौसागी खुसेमगी ओइबा इसिंग साइबी वाटरफॉल लेरबसु मफम असिगी लंबी अफबा लैतबा मसुंग लम कोइबा सिंगी थुंगफम मतिक सान लैतबा मरमना मफुंग फाना मियामदा पेलन मंगमदना लैरी हाइना खुन असिगी निंगथौ कासीबाउना आइस्कोमदा फोंगदोरकली मांगना मखा तारदुना मालेम जाय वाटरफॉल असी खारुम नागा मदी नागा शापोन अनिकी ताइनफम देंगी तुरेल की हौरफमनी वाटरफॉल असी मार्च अमदी अप्रैल था फावबा इसिंग कंगदना अदमक लई मफम असी टूरिस्ट स्पॉट अमा ओइना सेमगत पिदुना खुन असिगी साखत थौरांगसु पाइखत पियु हाइना मैलबा डिपार्टमेंट अमसुंग लैंगाकता अपील तौरकली हरुकजुना खुनगी निंगथौ कासीबाउना मखा तारदुना खुनसी मियोय लिसिंग तारारोम लेरबसु अना लायेंगी दमक किलोमीटर ताराथुक लापना लैबा कांगपोपी हेडक्वार्टर दा लायेंग बसटली PMGSY की मखादा कुमजालिसिंग तरा मापन सेम हौकिबा किलोमीटर तरुक सांग इम्फाल तामैदगी बाजाउगरा फावबगी लंबी असे लिसिंग कुनमाथोय फावबगी मनुंगदा सेम लोइगदबनी अदबु हौजिक फावबा सेमीदना लैरी प्राइमरी स्कूल अमल लैरिबासिसु ओजामतिक सान लैते अंगनवाड़ी सेंटर अमदे आशा वर्कर्सु खुन्नसिद अमता लैतबगा लोनना पोस्ट युंगदुना ओयर टिंगलबसु इलेक्ट्रिसिटी निंगथिना फंगदना लैरी लेंगांगना सिंग तमथोंग माननबा पाइखलिबा स्कीम अयाम्बा खुन्नसिदा यौद्री हाइकी इंडियन नेशनल कांग्रेस की साम कुंथ्रा निपालक सुब मपोक कुमन थरमंगा से इम्फाल की बीती रोत लैबा कांग्रेस बाबन सिंगलेम पांगथोखरे लेबाक मियाम मिनमलगा अमदी जात बिजात खाइदोकलगा लेबाक ngakpa yaroi haiba adu कांग्रेस पार्टी की लुसिंगबा राहुल गांधी न हंदक पांगथोकिबा भारत जोरो खोंगसटना मियामदा खांगन बगलोनेना कांग्रेस पार्टी ना मंगजबा मंगलान सिंह अमुहना मंगफाउंग हलकलगनी हाइना मणिपुर प्रदेश कांग्रेस कमेटी MPCC की प्रेसिडेंट MLA के मेघचंद्रन ngasi पांगथोकिबा थौरमगा मरिलेना फोंगदोखरे ngasi ki thoramadu party asigi state president MLA ke samag meghachandran party ki firal singhatuna haudoki thoramadu da congress legislative party ki lusingba soriba hanegi chief minister okram ibobi AICC ki steering committee ki member gaikhangam hanegi minister singh Tian Haukib M Okendro Tombram Mangi Babu MLA okram Surjakumar yauna party ki lusingba madi worker kayana sabyaki मेघचंद्रन हाइकिबदा हौजिक सेंटर अमदी स्टेट लैरिबा लेंगाक असिगी फत्तबा थौसिल कया मियामगी हक मतलिबा कया सिंग असिगी मायोक्ता INC की अनोबा प्रेसिडेंट मालिक अर्जुन खारगे की लिसिंग मखादा पांडम फंगनबा संगसले पार्टी असिना तालिबा पांडम असि फंगनबा कांग्रेस के थौमी खुदिमकना CM सादुन लैबा मथौ ताई हाइरदुना मांगना हाइकिबदा पार्टी असिगी सांगलबा खोंगसता माई पाकिबा मदी माइथिकिबा सिंग निंगसिंग मथौ ताई हौजिक पालिबा लेंगाक असिना नम्फु लेंगाक की मवोंगदा सथरिबा असि कांग्रेसना किनिंगाई ओइदे मियामगी लंबी सेमननबा थादरप सेनफम लंबी सेमदना यामलबा क्रोर कयागी सेनफम लौथोखरे हाइदुना
जियोटेक अमदी ड्रोन सिजनदुना खुदुमीन थिल्लगा ताकला फावबदा पालिबा लेंगाक असिना करेम कथाइनदुना लैरिबा असि मियामगिदमक लैबा लेंगाक लहाइना हंगलदुना मसिगी मतांगदा बीजेपी ने करी पाकुम पिगदोरी हाइनसु हंगखी लैरिबा बीजेपी सरकार असिना एंटी करप्शन सेल कया लिंखतुना लेंगाक असिगी प्रजासिंगा मितंगुम मिथखन खिबदो कराइदा जखरे एंटी करप्शन सेल मसिमांगा लैरिबा प्रेस ने मीडिया की सिलिनाउसिंग Tongan ko geotek, tongan ko drone kaya sinaraga, lainga ka sina, lupa karur kaya, loku naraga prikau ka hapri haidana, kudu misina thilaga kaaba, sibo ka, kariyan na duna lainga lainga ka sibo, parja kita bak lainga lainga ka, haida hangbada, BJP lainga ka kari kumdori, ekor di yang jabada. Lainga ka se tam mani si loisana ko matanda Manipur ki government asigi ek sector da lagi ko public ki fund mayam singa se masi pulap lutto ga puki dore hai se masi dei sida makoina go to hill go to valley adegi go to village haidana tongan ba oida ba mayam ama ngangsin duna parja si thamai masi ki thamai ba se matam kuina sum changjel labadi Manipur se ngai la bana kham theng lagani मियामन करी खलिनु हाइबा बीजेपी लेंगाना खंगदे नोंहेक ngalakpadagi masana masa thagatsaduna leiri haina hanagi minister okram ibobina ngasegi thoramadu fongdoki ibobina makhatan haikibada BJP ge central leaders singna awano pok amadi state asigi luchingba sing asi power da ngawbani haibase khangli power leitaba matamda kanaguma amata leihudaba yai haibase makhoisu khanggani masina maram oiraga powers amata leitraba congress party amadi masigi luchingba kaya asibu hundana india gi prime minister modi dagi hauraga ngangba leptri democracy set palaiba oibanina miyamna su congress amadi BJP na paikaliba thabak singa si yenglaga thabak tawrakani haibagi thajaba lei adabu congress na kiribadi india gi khwaidagi chawba court oiriba supreme court ki judge phawba hapada BJP na khut thingjinba pamagi phibam lakli masida court asina yaro yahana BJP na luchingba lenga asigi mathakta wangang bahaurakli congress na lenga pairingaida media na criticize tawrakpada karisu waroba laikide asoiba yaukre haina khanduna matung tabadadi soidanaba semdoklaga thabak tawgani haina khanaki adamoinamak haujikti state asida media da ning tamba thabak tawhanba ngamandanaba honarabara haibase khaningai oi dictatorship ki laingak amagumna lakladra haibasi su yamna singnadaba ngamdi haiki पृथ्वी की ख्वाइदगी हेन चाव डेमोक्रेसी चटप लेपाकसे मसी कैदौंदा चाइना तौरिबा शासन से आर्मी शासन गुमने इलेक्शन नते मोय सिलेक्शन नेबा करम मतम द करी तौरकनी से मोय खंग ngamदेबा वर्ल्ड की अफावबा फिलोसोफर से सुपर पावर लेबा अमेरिका गुमने खंगेबा अदो भारत असिदी निंखा तमनना होनबदा मखोइना लरक थौदां कोना फ्यूचर द भारत असि काइबा यारोय हाइबा मदुगी स्पिरिचुअल लोइनना सेमिबा लेरिबा सेटअप संविधान से मसीदा लुप्त थाजरबा मी कया ले मदुदी कनानो कांग्रेस पार्टी नि अदुना नि एनी पार्टी अमना होय डेमोक्रेसी नि क्रिटिसाइज तौबे याय और मदुदैदा अफपत खनन नैने बद कई सुकाई देबा अनोबा सही लिसंगने कोलुमदोने लाकपदा मणिपुर असेंबली स्पीकर थोकसोम सैता बर्टन मणिपुर मियामदा इपाउजिल पिरकली अनोबा सही असिना लाकपदा हक्सांग फना नुंगायाय फना अमदी तौरुबदा माई पापो ओइरसनो अमदी मंगजबा मंगलान खुदिमक मंगफाउंगनबो ओइरसनो हाइनसु स्पीकरना खुयेक पीदुना थादोरपा सिरलमदा पाउजेलकली Zhelangrong United Front ZUF amadi India lengak anigi marakta cessation of operation gi yanasi sahi tawna kiba sigidamakta Zhelangrong Civil Society Organization singna India lengak amadi Manipur lengak loinana Ministry of Home Affairs Intelligence Bureau amadi state official singbu thagat perform durakli Zhelangrong Baudi Zhelangrong Students Union amadi Zhelangrong Youth Front na puna thadorapa cherulamada yanasi asina Zhelangronggi leiriba political gi oiba wathok kaya asibu loisinaba khongthang oiragani haina sufongdorakli organization singasina ZUF na laukiba warip asina Zhelangrong movement bu amuhanna hingananabagi damak thagat pofongdorapaga loinana Zhelangrong na taliba demand singda saugat pinabasu appeal tawrakli Kangpobi district ke manung sanna Mall Hill Range ke singmaida thaba popi pambi sing akoi bagi khunja sene yan thatuna mangan kre
Area sigi civil society organization singamasung khulakpana mayai kabanisa sungbada siznaba pami makhalasi thadanaba kayarak hanna laukthukhiba lerebasu mioi kharana narwanda pami asi tharamani haina kunja singi laktagi jampu khongsaina fongdorakli imphaldagi kilometer humpurom lama laiba singsang asida tharamba popi pambi sing paktak nana yanthat padra sar yaraduna jampuna fongdor kibada popi thariba mioi singasi ayambana laita lairaba oibana imung manung puna na honabada lambi asida khong thangjinbani pambi si thabagi mahuta lenga ki maikai dagi hingnabagi lambi singani haina laukthok kiba laikrabasu kariguma mateng amata hauzik fawba fangba laitri khulakpa amadi CSO singi ayaba yaudana pambi asi tharambagi wahauda pulisna khulakpa singba fanabagi thiduna leiri phimamasi yorukpada maralaitaba khulakpabu khangdaba kandaba yade amadi CM gi war on drugs campaign mafung phalasi haiba wakhalonda popi pambi yanthatpagi khongthang asi lakhotpani konja singi wakhalon asi sagatnaba honabada singsang asibu koliba mafo police station gi officer in charge na konja singda sauna pauktak piki haina mana thagat pasu phongdoki Nakalamanda kunja singna sangsiliba khongthang asiba pungni thawatpo oina lenga ki maikai dagi kunja singi hingnabagi lambi sinbiu haina mahangna lenga ki puning singsinki haukiba tang kuntarukta su Imphal East ki SP na lusingba NAF Forest Department amadi BSF ki apanba kangbu amana NP Khulena amadi B Gamnom gi singmai de popi pambi yanthatpagi drive ama pangthoki hairiba drive aduda lam eka kunthra romda tharamba popi pambi sing yanthatuna manganki loinana popi pambi tharamba sing paktaknana phaganaba thabak laukhatuna case amasu Thawbal Dampur station da register tawkhri hairi Media Resource Center Manipur District Climate Change Cell Directorate of Environment and Climate Change Manipur Sinduna ngasi Bishnupur District in Nachau PP Park Khwairakpamda one-day workshop on climate change reporting gi thorama mapang thokre Manipur University gi Geography Department Head of Department Professor Pradeep Kumar Resource Person oina saruyaki ahum suba media fellowship ki fellowsing amadi ayingasa gi maramda thawayawba pawmi singna saruyaki Tharungi sargama oina fellowsing na magi oiba paw sing fongmada thengnaba khudongsa daba madi miyamda ayingasa honglakpagi matangda mariksumna khangnanaba honabada mateng oinaba pawta kaya pinaki Manipur University ki Center for Studies of Social Exclusion and Inclusion Policy CSSEIP na sinduna Social Sciences Research Scholars sing na mataw karamna anoba methodology sing sizinaraga research tawduna hena mahiyan fall fangani haibagi matangda fortnightly lecture series ama ngasi center asigi conference hall da pangthokre Emerging Trends in Research Methodology in Social Sciences haiba lecture series asigi Mari Lenana, Professor Sasikanta Nandebam, Department of Economics, But University, United Kingdom, na resource person oina wanganki. Tharumaduda tongan ba social sciences ki discipline sing the research tauriba research scholars sing na saruyaki. Tharumasiga Mari Lenana Manipur University ki CSS EIP ki Associate Professor Dr. T.S. Bharatna fortnightly lecture series ase MU gi paring 9 satharak pa lecture series ki makha satharak pani hairaduna lecture series asina inkali research scholars singna anova approach ta research tawduna ahenba knowledge phanglagani haiki To ensure readiness in tackling security that may follow the rollout of 5G network haiba hiramda nomagi oiba awareness thawrama ngasi pangthokre Department of Computer Science Escola Women's College Nambola Sinduna College asigi conference hall da pangthokiba cyber security ki awareness pibagi thoram aduda Escola Women's College Nambol ki principal Dr. Wahemam Robindro Nation Informatics Center Manipur ki Joint Director IT and Priyokuma State E-Governance Mission Team Manipur ki Consultant TS Munikanta State E-Governance Team Manipur ki Senior Consultant Kumari Deepa Ngangbama Mamasung SK WC Department of Computer Science ki Head of Department Case Somolana Athobe Mithungin Singore Saryaki
Thauramgi warul piradana case somolana fongdokibada mioibana saukalapagi matung ina IT saukalapadagi computer mobile internet asi mi amagi oina sangdraba yadraba polam oirakli adabu wakhal lausing amadi khangba watlagadi security wak ni security wat kani maramaduna cyber security hengathan bahaibase yamna maru oirapana thauramasi pangthokpani haiki. Many young lives lost their future, many frustrated parents seeking help from nowhere to get advice. The role of psychologists getting exponential demand due to the computer games and mobile addiction. And every one of us feels more sorrow and grief in losing a mobile rather than loss of our near and dear ones. On the other side, the convenience and benefits outperform the negativity. The knowledge that the user in and back end of an app, program or services needs to be known, otherwise may hurt earn money. Mathang sahi January ki tang ahum waxing ki tarani 25 mm pang thokadoriba ima imoinu nimitka mari lenana lining thau sanamai temple board LSDP gi miyo yankhin saba kangbu amana namit humni sup na haibadi January amadagi ahum fawada tongan mafam tara mangada satuna thauram kaya utkadori LSDP gi isai loisang amadi masa loisangna khongsat asida achamba thauram galunena imoinu imabu saithab isai jagoi kaya utkani loinana tongan mafamda pangthokadaba thauram singda nauna inata natragana liglamda hanjilakraba nupa nupi sa kaya dasu sanamai liningi sakhang se yanthopaga lunena sanamai lining satlaba imung amana satkadaba sana pathap yawba lari kaya su yanthokani LSTB gi board members sing staff maiba amaibi pena amasung isai thawgaloi singna khongsat asi lamthana bagi damakta January amagi ayuk pung 8 ki mamangda haying khongban upong yumphamda laiba lining thau sanamahi ki laisangda yauraknaba lining thau sanamahi temple board na paujil pirakli Umanglai kan ba apnuluf amasung utra sanglian sana konung anina Rai Sabagi MP sana jawbalai se magi miyang makhada kauburu singdolda laiba ima imoinogi asengba khubamda pangthokadoriba ima imoino khurumbagi thoram asida lamdam asigi miyamna mafungfana saruk yabina ba paujelakli lai khurumba lakadaba miyamna gari thawatpa yaba lambi asi modbung kaitheldagi oiri singi angamba lambida laina thawatpa yaba gari sing sijinabi yohaina su ukalna makhata na paujelakli Varit biotech na puthokpa COVID laisata gi ngak thokna na ba vaccine oiriba nato na haftuna sijinagadaba Incovac asi lariba January gi aroiba sayoldagi miyamda fangan ba horagani hairi Hyderabad laiba company asina hairiba vaccine makhalasi line kaithelda lupa sanipan aduga lenga ki oina lupa chahum kunmanga da fanganga dori malemgi oina Incovac hairiba vaccine asi India gi oina nato na haftuna sijinaba ahanba vaccine oiri vaccine asi ahanba dose ani amadi Heterologous dose oina sijinaba ayaba fangkre hairiba vaccine asi sei taranipan gi mathakta laiba miyoi singda booster dose oina sijinagani Incovac asi Bharat Biotech na America gi Washington University ga khusam naraga puthopani marakasida Bharat Biotech ki international COVID-19 vaccine asi booster dose kapada Miyoi singna sijinaba yade booster kaptriba miyoi sing khaktana sijinaba yagani haina ngasi COVID Working Group of the National Technical Advisory Group on Immunization gi chairman Dr. N.K. Arorana sengdorakli Manipur hauki bapung kunmari da miyoi amata COVID positive oiba thengna khide active case amata laite COVID common control room dagi thadora report magi matungina license asidagi fagalabagi chang sada maftrani pan dasming mari tarukta lengdana leiri Manipur ngasi fawada punna mi lak tara taruk lising humpumari satri maftrani pan COVID test tawbagi manungda COVID positive oikiba miyogi masing ngasi lak ama lising kuntramapan samapan kunithoida ngasi fawbagi oina lengdana leiri Laisera sina maram oiraga miyoi laitaba yaukhide amadi lamdamasida laisera sina maram oiraga laikhidaba apun mamigi masinga singa sipawada lisingani ga chamani pumapan leiri
Hauki bapung kunmari India the nauna mioi samaga marfunipan COVID positive oire laina asina maram oiraga mioi laikidaba yaude fagalabagi chang sa the maftrani pan dasmik nipan sino oiri apun ma confirm case na koti mari lak ni futaruk lising humdra taret satruk ni futaret yaukre active case na lising homga samri humpuni panda handarakle laina asina maram oiraga laikidaba migi masing na lak manga lising kuntra satruk maftra taruk ne laina asida gi naba faduna discharge tauki ba masing na koti mari lang ni fumathoi lising ni fum doi samri marfuhum doi ni laina asida gi faglang ngak thong na ba vaccine kaf thoki ba apun me gi maseng na koti sani kun hen kre malim gi oina covid license na khwaiding na wala bale bak sing manungda USA na ahan ba India na ni subada masung France na ahum subada leidi awanong pok state sing gi oina Assam na ahan ba Mizoram na ni suma masung Manipur na ahum subada damak lengda na leidi Central Board of Secondary Education CBSE in a class 10 amasung 12 ki practical exam gi schedule lauk thokre practical examination asi mathang sahil sing kulumdoi gi January gi tang ani da gi hauragani haina ngarang CBSE gi website cbse.gov.in da lauk thokibani Mahilo sang sing February taramari fawagi manungda practical exam sing project sing amade internal assessment sing loisen na CBSE na matam piri CBSE na Piriba matamasi hendong na atop namit piroi hairi. Ziri News Network Committee ZNNC na sinduna Ziri Bamgi Babuparada Laiba Kasturba Girls High School gi playground ngasidagi hauduna naminini suna pangthokadaba anisuba Ziri News Network Sports Meet amadi New Year celebration thoram haudokre ngasigi thoramadu ZNN gi Vice President P Singomani Singh All Jiriba Mera Pai B AJMPL gi President S Susila Devi Amadi Women Association for Socio-Economic Development gi President and Nivarani Devi na atobe mitunglen singone sar yaki ngasige thoram gi atobe mitunglen okiba AJMP gi President S Susila na haikibada matamamada Jiriba masi pawgi lamda yamna sothana leramba adu Ziri News Network na yamna kana honadana pawgi lamda kanaba fanganduna Jiriba amda sakhot thaurangi lamda kanaba kaya pibangamle matamamada paw ama miyamda yahonna honabada thengdana awaba singadu Ziri News Network na asoba mating pibiduna paw singasi miyamda khanganduna lakli haina sphongdoki tongan tongba sports event sing sanaduna sports meet adu haudoki Education Guide Center Thaubal Moising the Sinna Kuntaruk Suba Annual Prize Distribution cum Felicitation Program of the Meritorious Students Moisingi Tharum Ngasi Moising Community Hall the Pang Tokre Larik Faba Mahiru Singamadi Lamdam Asigi Mingset Pura Kraba Sanari Sing Puni Thagot Pagi Tharum Aduda Kabo Kendragi MLA Okram Surjakuma Singhana Kungang Asigi Damakta Easy Sina Lobiri Taudang Tagadingai Haiki Lamdamasigi private school da Mahi Tamang Ngamzadaba Mahiru Singi Damakta Kanbiduna Moising High School gi Waza Wat Pasing Easy Sina Taudang Laudana private oina Neklaga Jila Person member Pradhana Madi Easy Sig Maike de Tolopi Bahibase Taba de Nungai Fawi Tungi Mirol Gidamakta Easy Sina Pang Toliba Tabak Taurumasingasi Ngasi Mana Lauriba Ngasi mana lauriba singnasu punsida mai pakpa mioi amamam oirakpada kauridabani easy sina lauriba thaudang asiga chap manana haibadi physically morally financially thaudang lauduna saukhat pakhungang amadi Manipur ama ohen na bahona behind su MLA Suzakumana makhatana tungi afaba mirol amagi damakta award poza sing recruit tobiyu haibase assembly da su lauraga leidiba amani Moising High School gi oza wali haina demand tauringai serekta amu oza ahum transfer tauki haibase tabadi yamna nungaite ngasige thoramaduda Islamic education da hendok thoidok laba mahiru kuntaru CBSE Bosem Mamadi Kosem Lauba and Lautokiba class 10 amasung 12 ki exam da mark wangna fangduna pass taurakiba Mairu Homudrani toy UGC Lauba net exam da mai paktuna assistant professor oiba yaraba mahiroi ani net exam da mai paktuna MBBS tamlagadaba mahiroi ani
tongan tongan ba national amasung international gi masana singda medal lawraktuna iramnam asigi thongna faba sanaroi taret EGC moijing na sinna pangthoki ba talent hunt exam amadi quiz competition da makomatang taraklaba mahiruni phumanga punna mahiroi chama yankhai marida asama khutol piduna ikai kona magalona na pungning thawatki loina na best thesis award su piduna oza singe sinpam mathau tawriba singsu pungning thawatki hauji pawgi marathana atima break amatang lawzeri Ana Layengi office ki thabak amadi koi bachat pada India ki konung New Delhi da laifam laitaba ki awaba kok lagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 breaking matung na taran moksari makhata ba pawda North Zone Cultural Center NEZCC Ministry of Culture Government of India amasung Department of Art and Culture Government of Manipur sinuna thasigi taradagi kunmari fawba langthabal kunja Junior High School da pangthораkiba Cinderella Theatre Workshop na puthokpa lawsing na pangal ni haina mingthonba production play ngasi high school police lane leiba Manipur Dramatic Union gi hall da utkre Tharomasigi sargam oina workshop asigi Sanginata Academy awadi Ningombam Jadumani Singha Assistant Director Ustad Bismillah Khan Yuba Purska Awadi Hazari Mayum Rosie Devi Lashram Syam Kumar Singh Music Assistant Hazari Mayum Vidya Singh Yauna Production Play Asida Saru Yakiba Child Artist Kunda Certificate Amadi Citation Piduna Ikai Kunaki Workshop Asigi Yamna Puning Thawkaningai Oiribadi differently able with style artist yauna miyam the phajaba performance speaking Tauramga Marilanana Sibgis Unasuryakiba Education Ace Director El Nandakumar Singhana Matamna Purakpa Awan Bagi Matungina Wakalwansu Ahomba Kaya Lai Ahan Madi Education Kaktada Tawai Haksang Sanglamba Adu Hauzikti Extra Co-Curriculum Activity Kayada Su Miyang Tamlakli Maramasimangna Thang Dynamic Asida No School Back Day Haiba Gongthang Asi Lokalakibani Karigumba COVID ki pandemic asi leramdaba taragadi thang khuding ki culture ki class asi haunanaba khongthang lokhalamgadabani adabu makha tana khongthang asi paikanlaba honadi haiki Line of actual control the Pamdaba Thong Kaya Satabada Maming Leraba Sinana Hausi COVID lies Namaram Oiraga Awaba Mai Unabadagi Indiana Putok Saba COVID vaccine Kaya Black Market Yonbagi Pau Fangni Haidi Panbaya Indiana Putokpa Haksielga Mailanaba Hidak Langtak Sinada Yonba Yabak Ayaba PD Karigumba Yolamba Tarabadi Akpa Serak Pangani Haibagi Order Labor Maramna Coronavirus Tagi Ngaktok Nanaba Drugsing Black Market Yoli Haidi South China Morning Post China gi matungina China lengakna COVID-19 gi antiviral drug makal anikak ana laying sangkharada fangali China gi drugs asi akaknaba supply oiba amadi mamal yama namaram oiraga mamal ataba mamal oiba India gi vaccine asi lainari Chinese social media platform oiriba Weivoda anti-COVID Indian generic drugs sold at 1,000 yuan per box high trending oibaga loinana mafam kadaida fangadagi haibana singbagi matangna users singna message thanaba thengnari hairi online portal Tencent News tana India dagi anti-COVID drugs makal mari Primavir Pexita Molnunat amadi Molnitrice hairiba brand maming asida iron gi wangbada Chinese singe kaithela yoli haiba wafam palli
Central Drugs Standard Control Organization CDSCO na State Drugs Control Administration ga kusamnaduna drug manufacturing unit sing khangdoknabagi pandamda inspection sathabagi thabak haure khongthang asi Union Minister of Health and Family Welfare Dr. Mansukh Mandaviagi yathang matungina sathabani joint inspection asi standard operating procedures ki matung ina leva asige mapam khodimakta sathari CDS CO headquarters da joint drugs controllers ani punsinduna committee ama siamlaga Drugs and Cosmetics Act 1940 gi makhada thizinba report tawa amadi thabok paikhatpagi thabok sathari pawili khulamagi matung ina leva asida magul leiba amadi afaba hidak puthoknabagi pandamda thizinbagi khongthang asi satharakpani hairi How's sana bagi pau? Ngasih sana bagi pau da 15 inter Ireng Gorkha Sports Mid Football Tournament ngarang dagi Kangpopi District site o kendra gi manung sana laiba Haruk Zuna Village da hokre. Tournament da hokdobagi thoramda Committee of Civil Societies Kanglaipak CCSK gi President Jitendra Ningomba, Iscom gi Director Gaura Maitei, Pukrambam Praflomadi Film Director Kumanthem Prakasna atoba mitunglen oinasar yaki kunadugi akoibada laiba kun matwagi teamna football tournament sida saru yari CCSK gi President Jitendra Ningomba na fongdoki bada sothaduna lairiba kun asigi chakwat thaurang gidamakta kungi mailanaba singaloinana lainga kilo singba amadi mailanaba department singa unadana wari sandaragani Singamadi tam thong manahan si hairabadi singi manung hanjina laiba mafam singda lairib awara passing yeng senduna semjinna bamadi mensinna bama thautai haiki All Manipur Football Association Amfana Sindana Pang Tokadori Bahumari Subasar Susan Singh KCSI CBE Memorial Invitation Football Tournament Laliba Kumjalisini Kulumdagi February Tang Anidagi Ani Subasayoldagi February Thagi Ani Subasayoldagi Hauduna Satarakani Hairi Tournament Asida Taramanga Suba Manipur State League Top 10 Team Ani Suba Amfa Cup Tagi Top Team Nipan Winners Cup Team Dagi Team Taramari District Tagi Team Mani Amasung Atai Atopa State Singdagi Team Mari Nasar Yaragani Haina Amfana Thadorapa Serulamana Kangalakli Manipur Cricket Association Asundana Luang Pupa Cricket Ground the Team Taruna Saru Yaraga Thasik Taratrukta Yahoraga Satariba Anisuba MNCA Women's One Day Trophy Gi Ngasi Sanaki Bametsa PTRC Patsoi Part 4 na AKSDO Khangbopu Ran Chamakuntareta Maitiba Pikre Metsasik Ahan innings the PTRC Patsoi Part 4 na Bet Paipada innings ki Apibu Oba Kunmanga Loikibada Wicket Madi Turaga Ran Sani Subna Ahum Lauduna Target run Sani Subna Mari Thamki. Ani Suba innings ta AKSDO Khangabok na bet pai kibada innings ki apib obak kunmanga loi kibada wicket Mari Turaga Ranumudra Tarukak Laudana match asi mai thiki match asi mai pakraba PTRC Pasoi Part 4 gi all round the live stream linthangambina ball kulumdoida Ranifu Mari lau kibaga lunena over manga ball langkibada wicket nama 200 woman of the match ki title lauki Satharaliba trophy asig hayangi match da thau thangmi banamadi PTCC pasoina sanagani Housing asino magyoy ba ingo sagi pao Ngasi ay nga sagi pao da ngasi Manipur da khwaidagi saki bagi sang degree Celsius tala 8.6 Khwaidagi inghibana degree Celsius 8.8 oiki ayukta nungsida yawbising malingi changna chada sam oiki amadi nimidang waramdana sada humudra oiki mafam kharada millimeter 8 gi sangda nongsuki Hauji losilakpada maruba paumana Kangpopi District Manung Sana Laiba Haruk Zuna Kunasida Laiba Malamzai Waterfall Asi Mipung Kudimangna Yam the Koidaba tourist spot ama oirakli
Thabak amata sudana miyam yamla senfam lauthokre haiduna Congressna thillaga takla fawbada karem kathaina duna leidiba lengak asi miyam gidamak leiba lengak lahaina MPCC ki president ki Megastandrana hangkre amadi Anova Sailisini Kulundune Lakpada Manipur Assembly gi Speaker Thok Som Saita Vartana Manipur Miyamda Epapauzil Pirakli. Hauziki Unity IS News Matang Asad Lisundari Miyang Tabri Pon Mampu Amukana Kurumzari.